ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯪꯉꯣꯏꯒ ꯀꯛꯆꯦꯡꯒ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯇꯤꯡꯒꯥꯏ ꯃꯔꯛꯇ ꯂꯩꯕ ꯃꯣꯡꯁꯣꯡ ꯃꯆꯥ ꯑꯃꯗ ꯆꯥꯎꯔꯕ ꯃꯁꯥ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯇꯨꯝ ꯃꯔꯛ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯂꯩꯔꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯐꯥꯗꯨꯅ ꯆꯥꯔꯒ ꯒꯣꯒꯥ ꯒꯦꯒꯥ ꯈꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯧ ꯄꯣꯛꯅ ꯍꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯣ ꯃꯕꯨꯛ ꯏꯀꯪ ꯀꯪꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯤꯡꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯇꯤꯟ ꯀꯥꯡ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯪꯉꯣꯏ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯍꯪꯉꯣꯏ ꯑꯗꯨ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯍꯪꯉꯣꯏ ꯑꯗꯨ ꯃꯕꯨꯛ ꯂꯥꯝꯃꯟꯕꯗꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯩꯕ ꯅꯣꯡ ꯆꯣꯠꯇꯕ ꯃꯐꯝ ꯑꯃꯗ ꯀꯛꯆꯦꯡ ꯑꯃꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯤꯛ ꯊꯟꯅ ꯄꯩꯁꯤꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯀꯛꯆꯦꯡ ꯑꯗꯨꯅ ꯑꯆꯧꯕ ꯇꯤꯟꯊ꯭ꯔꯣꯛ ꯑꯃꯒꯤ ꯃꯆꯦꯠ ꯈꯔ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯀꯛꯆꯦꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯃꯆꯤꯟ ꯇꯦꯡꯊꯣꯛꯇꯨꯅ ꯃꯃꯥꯏ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯛꯆꯦꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯀꯛꯆꯦꯡ ꯍꯥꯏꯕ ꯄꯤꯛꯄ ꯖꯤꯕ ꯅꯪꯅ ꯆꯥꯎꯈ꯭ꯔꯕ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯨ ꯅꯅꯥꯛꯇ ꯊꯝꯂꯒ ꯅꯈꯨꯠ ꯑꯅꯤꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯆꯥꯕꯁꯨ ꯉꯝꯂꯣꯏꯗꯕꯗ ꯅꯃꯤꯠꯅ ꯀꯔꯥꯝꯕ ꯁꯥꯔꯗꯅ ꯃꯗꯨꯗ ꯀꯛꯆꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯍꯪꯉꯣꯏ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕ ꯅꯈꯣꯏ ꯍꯪꯉꯣꯏ ꯍꯥꯏꯕ ꯖꯤꯕꯁꯤ ꯆꯥꯎꯕꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯪꯉꯤꯗ ꯄꯪꯕꯒꯤ ꯃꯊꯛꯇ ꯅꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯁꯥ ꯅꯊꯟꯇ ꯐꯥꯎꯕ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯖꯗꯦ ꯂꯝꯕꯤꯗ ꯆꯠꯂꯦ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯆꯣꯡꯉꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯍꯦꯛꯇ ꯐꯝꯃꯤ ꯃꯁꯥꯅ ꯆꯥꯅꯕ ꯃꯆꯤꯟꯖꯥꯛ ꯐꯥꯎꯕ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯖꯗꯦ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯄꯥꯛꯊꯗꯨꯅ ꯂꯩꯕꯅꯗꯤ ꯅꯕꯨꯛ ꯊꯟꯕ ꯉꯝꯂꯣꯏ ꯅꯕꯨꯛ ꯂꯥꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯂꯒ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯅꯣꯡꯃꯔꯛ ꯑꯁꯤꯗ ꯅꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯏꯕ ꯑꯣꯏꯔꯤꯅꯤ ꯃꯗꯨꯗ ꯍꯪꯉꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯀꯛꯆꯦꯡ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯄꯤꯁꯛ ꯄꯤꯛꯄ ꯖꯤꯕ ꯅꯪꯅꯁꯨ ꯍꯪꯉꯣꯏ ꯑꯩꯕꯨ ꯁꯣꯜꯂꯤ ꯒꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤꯕꯣꯏꯀꯣ ꯀꯛꯆꯦꯡ ꯅꯪꯗꯤ ꯅꯈꯣꯡ ꯃꯆꯥ ꯑꯃ ꯑꯅꯤꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯈꯔ ꯆꯠꯂꯒ ꯁꯤꯡꯒꯗꯧꯔꯤꯕ ꯅꯄꯥꯡꯒꯜ ꯍꯥꯏꯔꯦ ꯑꯩꯅ ꯆꯣꯡꯂꯛꯄ ꯃꯄꯥꯒ ꯆꯥꯟꯅꯗꯨꯅ ꯀꯣꯛ ꯍꯦꯛ ꯉꯜꯂꯨꯔꯕꯗꯤ ꯅꯪꯗꯤ ꯑꯗꯨꯝ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯁꯨ ꯍꯪꯉꯣꯏ ꯑꯩꯕꯨ ꯁꯣꯜꯂꯤ ꯍꯥꯏꯖꯕ ꯁꯥꯏ ꯑꯗꯨꯗ ꯀꯛꯆꯦꯡꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯪꯉꯣꯏ ꯍꯥꯏꯕ ꯑꯄꯪꯕ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯀꯛꯆꯦꯡ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯒꯤ ꯏꯇꯧꯁꯤ ꯖꯤꯕ ꯈꯨꯗꯤꯡꯃꯛꯅ ꯇꯝꯅꯔꯤꯕꯅꯤ ꯀꯛꯆꯦꯡ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯅꯔꯤꯕꯅꯤ ꯍꯪꯉꯣꯏ ꯅꯈꯣꯏꯒ ꯀꯛꯆꯦꯡ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯇꯜꯂꯤ ꯑꯩꯒꯤ ꯇꯤꯟꯊ꯭ꯔꯣꯛ ꯑꯆꯧꯕ ꯑꯁꯤ ꯆꯥꯅꯤꯡꯂꯒ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯨ ꯄꯤꯖꯒꯦ ꯀꯛꯆꯦꯡ ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯩꯗꯨꯅ ꯊꯝꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯪꯉꯣꯏ ꯑꯄꯪꯕ ꯅꯪꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯥꯡ ꯌꯦꯡꯅꯁꯤ ꯃꯗꯨꯗ ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯛꯆꯦꯡ ꯅꯪꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯁꯤꯡꯕꯒꯦ ꯄꯥꯡꯒꯜ ꯀꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯆꯥꯡ ꯌꯦꯡꯅꯔꯁꯤ ꯀꯛꯆꯦꯡ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯡ ꯌꯦꯡꯅꯔꯁꯤ ꯃꯗꯨꯗ ꯀꯛꯆꯦꯡꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯍꯪꯉꯣꯏ ꯅꯪꯅ ꯑꯄꯥꯝꯕ ꯆꯥꯡꯌꯦꯡ ꯑꯃ ꯈꯟꯖꯔꯣ ꯀꯛꯆꯦꯡ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯕ ꯑꯃꯗ ꯍꯦꯛꯇ ꯆꯥꯡ ꯌꯦꯡꯅꯁꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯛꯆꯦꯡ ꯅꯍꯥꯛꯅꯁꯨ ꯍꯪꯉꯣꯏ ꯑꯩꯕꯨ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯣꯛꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯖꯦꯜ ꯑꯣꯏꯅ ꯇꯥꯟꯅꯔꯁꯤ ꯃꯗꯨꯗ ꯀꯛꯆꯦꯡꯅꯁꯨ ꯐꯔꯦ ꯇꯥꯟꯅꯔꯁꯤ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯝꯖꯦꯜ ꯇꯥꯟꯅꯁꯤꯒꯦ ꯍꯪꯉꯣꯏ ꯅꯪꯅ ꯈꯜꯂꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯇꯥꯔꯤ ꯃꯝꯁꯨ ꯃꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯝꯖꯦꯜ ꯇꯥꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯑꯃꯁꯨꯡ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯩꯅꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅꯈ꯭ꯔꯦ ꯍꯪꯉꯣꯏꯁꯨ ꯀꯛꯆꯦꯡꯗꯒꯤ ꯂꯝꯖꯦꯜ ꯍꯦꯟꯅꯅꯕ ꯂꯧꯁꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯛꯆꯦꯡꯁꯨ ꯍꯪꯉꯣꯏꯗꯒꯤ ꯂꯝꯖꯦꯜ ꯍꯦꯟꯅꯅꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ
ꯀꯛꯆꯦꯡ ꯑꯃꯁꯨꯡ ꯍꯪꯉꯣꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗꯒꯤ ꯂꯝꯖꯦꯟ ꯍꯦꯟꯅꯅꯕ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯜꯂꯛꯂꯦ, ꯑꯗꯨꯒ ꯇꯥꯔꯝꯕ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯃꯁꯨꯡ ꯀꯛꯆꯦꯡ ꯑꯅꯤ ꯑꯗꯣ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯗꯨꯅ ꯂꯝꯖꯦꯟ ꯇꯥꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯍꯪꯉꯣꯏ ꯑꯃꯁꯨꯡ ꯀꯛꯆꯦꯡ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯂꯝꯖꯦꯟ ꯊꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯃꯁꯨꯡ ꯂꯝꯊꯨꯡꯐꯝ ꯑꯗꯨ ꯂꯦꯞꯊꯣꯛꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯈꯟꯅꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯅꯥꯅ ꯍꯥꯟꯅ ꯀꯣꯏꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯂꯝꯖꯦꯟ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯁꯤ ꯂꯦꯞꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯝꯖꯦꯟ ꯍꯧꯅꯕꯒꯤꯗꯃꯛ ꯂꯝꯊꯥꯐꯝꯗ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯝꯖꯦꯟ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯝꯖꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯖꯦꯟ ꯆꯦꯟꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯛꯆꯦꯡ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝꯗꯗꯤ ꯆꯦꯟꯖꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯟꯅ ꯅꯞꯇꯨꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯗ ꯀꯛꯆꯦꯡꯅ ꯂꯝꯖꯦꯟꯅ ꯍꯦꯟꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯃꯈꯣꯡꯗꯨꯗ ꯀꯛꯆꯦꯡꯅ ꯅꯞꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯂꯗꯨꯅ ꯄꯟꯊꯨꯡꯐꯝ ꯌꯧꯅꯅꯕ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯂꯝꯖꯦꯟ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯝꯖꯦꯟ ꯆꯦꯜꯂꯛꯄꯅ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯟꯊꯨꯡ ꯌꯧꯒꯗꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯛꯆꯦꯡ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯖꯤꯕ ꯑꯗꯨ ꯀꯌꯥꯝ ꯆꯦꯟꯖꯔꯕ ꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯛꯆꯦꯡ ꯂꯥꯛꯄ ꯌꯦꯡꯂꯒ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯛꯆꯦꯡ ꯂꯥꯛꯄ ꯎꯕ ꯐꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯪꯉꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯪꯉꯣꯏꯒꯤ ꯃꯈꯣꯡꯗ ꯅꯞꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯍꯪꯉꯣꯏꯒꯤ ꯃꯀꯣꯛ ꯌꯧꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯪꯉꯣꯏꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯌꯧꯅ ꯀꯥꯈꯠꯂꯛꯈꯤꯕ ꯑꯗꯨ ꯍꯪꯉꯣꯏ ꯑꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯉꯁꯥꯏꯃꯈꯩ ꯂꯝꯖꯦꯟ ꯊꯣꯏꯅꯕ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯑꯋꯥꯕ ꯀꯟꯅ ꯄꯣꯊꯥꯔꯤ꯫ ꯑꯋꯥꯕ ꯄꯣꯊꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯀꯛꯆꯦꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯀꯛꯆꯦꯡ ꯑꯗꯨ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯋꯥꯕ ꯈꯔ ꯐꯔꯗꯨꯅ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯦꯟꯁꯤꯜꯂꯒꯦ ꯑꯗꯨꯒ ꯀꯛꯆꯦꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯂꯩꯃꯥꯏꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯟꯊꯨꯡ ꯑꯗꯣ ꯌꯧꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨ ꯄꯟꯊꯨꯡ ꯌꯧꯒꯗꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯉꯥꯏꯔꯕꯅꯤꯅ ꯄꯟꯊꯨꯡ ꯍꯥꯟꯅ ꯌꯧꯁꯤꯜꯂꯒ ꯀꯛꯆꯦꯡ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯄꯟꯊꯨꯡ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯟꯊꯨꯡꯒꯤꯗꯃꯛ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯊꯥꯡꯁꯤꯜꯂꯨꯕꯗ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯄꯟꯊꯨꯡ ꯌꯧꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯪꯉꯣꯏ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯛꯆꯦꯡ ꯑꯗꯨ ꯍꯪꯉꯣꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯪꯉꯣꯏ ꯍꯥꯏꯕ ꯑꯄꯪꯕ, ꯍꯧꯖꯤꯛꯇꯤ ꯀꯛꯆꯦꯡ ꯑꯩꯅ ꯂꯝꯖꯦꯟ ꯊꯣꯏꯔꯦꯗꯣ꯫ ꯅꯈꯣꯏ ꯍꯪꯉꯣꯏ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯗꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯅꯁꯥ ꯅꯊꯟꯇ ꯅꯥꯄꯟ ꯇꯧꯖꯕ ꯀꯥꯡꯂꯨꯞꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯄꯥꯜ ꯇꯥꯡꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯀꯛꯆꯦꯡ ꯑꯩꯈꯣꯏꯒꯤ ꯏꯇꯧ ꯇꯝꯖꯧ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯀꯛꯆꯦꯡ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯄꯪꯕ, ꯄꯥꯡꯗꯕ ꯁꯨꯅꯤꯡꯗꯕ ꯑꯃꯗꯤ ꯃꯥꯏꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯋꯥꯖꯥꯎ ꯉꯥꯡꯅꯕ ꯇꯜꯂꯤ꯫ ꯑꯗꯨꯅ ꯍꯪꯉꯣꯏ ꯅꯪꯅ ꯀꯛꯆꯦꯡ ꯑꯩꯉꯣꯟꯗꯒꯤꯗꯤ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯂꯥꯛꯎ꯫ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯍꯪꯉꯣꯏ ꯑꯄꯪꯕ"꯫ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯆꯩꯔꯝꯂꯒ ꯀꯛꯆꯦꯡ ꯑꯗꯨ ꯃꯌꯨꯝ ꯌꯧꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯛꯆꯦꯡꯅ ꯂꯝꯖꯦꯟ ꯆꯦꯟꯈꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯂꯩꯇꯤꯟꯒꯥꯏ ꯃꯔꯛ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫